ꯊꯣꯡꯉꯁꯤ ꯄꯨꯡ 5 minute 2 ꯆꯠꯂꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯁꯤꯗꯤ ꯄꯨꯡ 5ꯗ ꯃꯝꯃꯤꯀꯣ ꯍꯧꯖꯤꯛ ꯑꯩꯅ ꯌꯦꯡꯍꯜꯂꯤꯗꯣ ꯅꯨꯡꯗꯥꯡ ꯑꯩꯅ ꯃꯨꯛꯁꯦ ꯇꯤꯡꯊꯣꯛꯑꯝꯃꯒ ꯑꯗꯨꯒ ꯑꯩꯅꯁꯦ ꯃꯨꯛꯁꯦ ꯑꯩꯈꯣꯏ ꯆꯥꯡꯅ ꯊꯣꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯅꯁꯦ ꯇꯣꯃꯦꯇꯣ ꯑꯗꯒꯤ ꯆꯅꯝ ꯇꯤꯜꯍꯧ ꯁꯤꯡ ꯂꯣꯏꯅ ꯑꯃꯨꯛꯇ ꯒ꯭ꯔꯥꯏꯟ ꯇꯧꯈꯔꯦ ꯁꯤꯡꯁꯨ ꯍꯥꯞꯆꯤꯜꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅꯅꯦ ꯁꯝꯕꯅꯤ ꯍꯥꯎꯁꯨ ꯍꯥꯎꯕꯅꯤ ꯍꯤꯟꯖꯥꯡꯗꯣꯀꯣ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯣ ꯑꯩꯅ ꯁꯝꯕꯗꯨꯒꯁꯨ ꯃꯌꯥꯝꯗ ꯑꯩꯅ ꯁꯝꯅ ꯅꯨꯡꯉꯥꯏꯅ ꯇꯧꯕꯗꯨꯒ ꯍꯤꯟꯖꯥꯡꯅꯁꯨ ꯑꯣꯏꯕꯗꯨꯒ ꯃꯌꯥꯝꯗ ꯁꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯉꯦ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯔꯛꯄꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯃꯁꯥꯂꯥꯁꯤꯡꯁꯦ ꯍꯧꯖꯤꯛ ꯉꯧꯃꯤꯟꯅꯔꯦꯀꯣ ꯀꯨꯀꯔꯁꯤꯒ ꯆꯦꯡꯈꯪ ꯍꯥꯞꯄꯦ ꯖꯤꯔꯥ ꯑꯗꯒꯤ ꯃꯔꯣꯏ ꯃꯔꯥꯡ ꯂꯣꯏ ꯁꯨꯅꯕ ꯍꯥꯞꯆꯤꯜꯂꯁꯦ ꯍꯥꯞꯆꯤꯜꯂꯒ ꯁꯨꯝ ꯃꯁꯥꯂꯥꯁꯦ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯉꯧꯕꯤꯔꯅꯤ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯁꯪꯕ ꯃꯅꯝꯗꯣ ꯇꯣꯃꯦꯇꯣꯒꯤ ꯑꯁꯪꯕ ꯃꯅꯝ ꯂꯥꯛꯏꯅꯀꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝꯗ ꯊꯣꯛꯈꯤꯅꯕ ꯃꯣꯏꯁꯦ ꯃꯨꯟꯅ ꯉꯧꯕꯤꯔꯣꯕ ꯆꯅꯝ ꯇꯤꯜꯍꯧꯁꯤꯡꯁꯦ ꯃꯌꯥꯝꯁꯦ ꯑꯗꯩ ꯃꯨꯛ ꯃꯄꯨꯝꯁꯦ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯔꯦ ꯑꯩ ꯍꯥꯟꯅ ꯀꯥꯝꯊꯣꯛꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯁꯥꯂꯥꯁꯦ ꯉꯧꯔꯒ ꯍꯧꯖꯤꯛ ꯃꯨꯛꯁꯦ ꯁꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯅꯤꯀꯣ ꯃꯨꯛꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯞꯆꯤꯜꯂꯒ ꯉꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯉꯧꯔꯒ ꯑꯗꯒꯤ ꯑꯗꯨꯝ ꯏꯁꯤꯡ ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯀꯥꯝꯈ꯭ꯔꯅꯤ ꯑꯗꯩ ꯁꯨꯝ ꯔꯦꯗꯤ ꯑꯣꯏꯔꯁꯦ ꯌꯥꯡꯅ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯀꯥꯝꯊꯣꯛꯑꯒ ꯁꯣꯛ ꯇꯧꯕ ꯑꯗꯨꯁꯨ ꯀꯨꯏꯅ ꯆꯪꯉꯤꯅꯀꯣ ꯃꯇꯥꯡꯗ ꯑꯁꯤꯒꯤꯁꯨ ꯑꯗꯨꯝ ꯍꯥꯎꯕ ꯂꯩ ꯑꯁꯤꯒ ꯑꯃꯨꯛꯅ ꯍꯥꯎꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯅ ꯁꯣꯛ ꯇꯧꯕ ꯊꯥꯎ ꯈꯔ ꯂꯧꯔꯒ ꯑꯗꯒꯤ ꯄꯥꯁꯄꯨꯔꯣꯟ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯒꯅꯦ ꯃꯣꯔꯣꯛ ꯍꯥꯞꯆꯤꯜꯂꯒ ꯁꯣꯛ ꯇꯧꯕ ꯑꯗꯣ ꯉꯁꯤꯁꯦ ꯆꯥ ꯊꯛꯅꯤꯡꯉꯤ ꯆꯥ ꯊꯛꯅꯤꯡꯕꯗꯨꯅ ꯆꯥ ꯑꯃ ꯂꯣꯜꯂꯦ ꯑꯗꯒꯤ ꯇꯟꯁꯦ ꯑꯃ ꯍꯧꯔꯦ ꯑꯗꯒꯤ ꯍꯤꯟꯖꯥꯡꯁꯤꯒ ꯆꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯅꯝꯕꯅ ꯑꯌꯨꯛ ꯉꯟꯇꯥꯁꯦ ꯃꯣꯔꯅꯤꯡꯁꯤꯗꯤ ꯑꯗꯨꯝ ꯇꯟ ꯆꯥꯏꯀꯣ ꯃꯣꯔꯅꯤꯡꯁꯤꯗꯤ ꯑꯗꯨꯝ ꯑꯌꯨꯛ ꯉꯟꯇꯥꯁꯤꯅ ꯑꯗꯨꯝ ꯇꯟ ꯆꯥꯏ ꯑꯁꯨꯃꯥꯏꯅ ꯑꯗꯩ ꯂꯟꯁꯇꯅ ꯃꯣꯏꯒꯤ ꯆꯥꯛ ꯍꯥꯞꯄꯤꯕ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯅꯝꯕꯅ ꯆꯥꯛꯇꯤ ꯍꯥꯞꯄꯤ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯁꯦ ꯃꯣꯏ ꯃꯤ ꯌꯥꯝꯃꯤ ꯑꯉꯥꯡꯁꯤꯡꯁꯦ ꯃꯊꯪ ꯌꯥꯝ ꯂꯥꯛꯇꯣꯏꯅꯤ ꯃꯣꯏ ꯁ꯭ꯀꯨꯜꯗ ꯊꯅꯝꯃꯦ ꯍꯧꯖꯤꯛ ꯊꯅꯝꯃꯒ ꯍꯧꯖꯤꯛ ꯌꯨꯝꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯏꯍꯥꯡ ꯍꯥꯡꯉꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯂꯣꯏꯁꯤꯜꯂꯦ ꯆꯈꯥꯏ ꯌꯥꯝꯅ ꯁꯨꯝ ꯆꯠꯂꯝꯗꯥꯏꯗ ꯂꯣꯏ ꯆꯈꯥꯏ ꯊꯅꯝꯃꯦ ꯑꯗꯨꯅ ꯑꯩꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯔꯦꯁ ꯇꯧꯔꯅꯤ ꯔꯦꯁ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯕ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯇꯧꯔꯅꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯐꯣꯂꯣ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕꯥꯏ ꯕꯥꯏ ꯐ꯭ꯔꯦꯟड्ꯁ ꯑꯗꯨꯒ ꯑꯩꯒꯤ ꯍꯥꯟꯅꯗꯒꯤ ꯐ꯭ꯔꯦꯟ ꯂꯩꯔꯤꯕ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯤꯒ ꯂꯣꯏꯁꯤꯜꯂꯒꯦ ꯂꯩꯁꯦ ꯐꯖꯕꯗꯣ ꯑꯩꯅ ꯁꯨꯝ ꯃꯨꯠꯆꯕꯅꯤꯀꯣ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯑꯃꯨꯛ ꯅꯧꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯕꯥꯏ ꯕꯥꯏ